ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯐꯤꯜꯗ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯋꯥꯔ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯊꯝꯈꯤꯕ ꯋꯥꯔꯅꯤꯡꯒꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨ ꯅꯨꯃꯤꯠ 52ꯗꯒꯤ ꯇꯦꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 12ꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯔꯨꯕ ꯏꯌꯨꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯅꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯌꯨ ꯆꯤꯞ ꯑꯣꯏꯔꯤꯕ ꯎꯔꯁꯨꯂꯥ ꯋꯥꯟ ꯗꯔ ꯂꯦꯟ ꯑꯁꯤꯕꯨ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯗꯃꯛꯇ ꯍꯤꯡꯁꯥꯏ ꯁꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯚꯤꯛꯇꯔ ꯑꯣꯔꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ꯫ ꯗꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯌꯨ.ꯑꯦꯁ.ꯑꯦꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯃꯝꯕ ꯃꯇꯝ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯊꯦꯔꯃꯣꯕꯦꯔꯤꯛ ꯋꯦꯄꯟꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤꯕꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯁ꯭ꯇꯥꯔꯣꯀꯣꯁꯇꯤꯅꯦꯚꯤꯚ ꯍꯥꯏꯔꯤꯕ ꯑꯦꯌꯔꯐꯤꯜꯗ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯌꯔꯐꯤꯜꯗ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯁ꯭ꯋꯥꯝ ꯑꯦꯇꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯂꯤꯊꯨꯑꯦꯅꯤꯌꯥ ꯑꯃꯁꯨꯡ ꯄꯣꯂꯦꯟꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯦꯕ ꯐꯪꯗꯨꯅ ꯄꯣꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁ꯭ꯀ꯭ꯔꯦꯝꯕꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯀꯟꯅ ꯗꯤꯐꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯦꯌꯔꯐꯤꯜꯗ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯍꯤꯠ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤ ꯉꯔꯥꯡ ꯁ꯭ꯀꯣꯠꯂꯦꯟꯗ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ. ꯃꯥꯔꯀꯦꯠꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ 15% ꯇꯦꯔꯤꯐ ꯂꯩꯔꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ $750 ꯕꯤꯂꯤꯌꯟ ꯃꯃꯜ ꯑꯣꯏꯒꯗꯕ ꯌꯨ.ꯑꯦꯁ. ꯏꯅꯔꯖꯤ ꯁꯦꯛꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯂꯩꯒꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ $600 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯁꯦꯟꯐꯝ ꯑꯁꯤ ꯌꯨ.ꯑꯦꯁ.ꯒꯤ ꯑꯣꯏꯅ ꯂꯩꯕ ꯗꯤꯐꯦꯟꯁ ꯏꯟꯗꯁꯇ꯭ꯔꯤꯗ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯌꯨ.ꯑꯦꯁ. ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯇꯧꯕ ꯃꯇꯝꯗ 15% ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯇꯦꯛꯁ ꯑꯁꯤ ꯂꯩꯕ ꯈꯛ ꯅꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡꯁꯨ ꯌꯨ.ꯑꯦꯁ. ꯏꯀꯣꯅꯣꯃꯤꯗ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯚꯦꯁꯠ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟꯠ ꯑꯁꯤꯅꯤ꯫ ꯇꯦꯔꯤꯐ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕ 0% ꯇꯦꯛꯁ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ, ꯀꯦꯃꯤꯀꯦꯜꯁ ꯑꯃꯁꯨꯡ ꯗ꯭ꯔꯒꯁꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯏꯝꯄꯦꯛꯠ ꯂꯩꯍꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯌꯨꯔꯣꯞꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯤꯛꯅꯦꯁ ꯑꯁꯤꯅꯤ꯫ ꯏꯌꯨꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯀ ꯆꯠꯊꯈꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯑꯍꯦꯟꯕ ꯀꯟꯗꯤꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯑꯁꯤ ꯃꯥꯏꯊꯤꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯌꯥꯈꯤꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯔꯣꯄꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒ ꯊꯦꯡꯅꯍꯟꯕ ꯍꯥꯏꯕꯁꯤ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯊꯦꯡꯅꯍꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯂꯦꯚꯔꯦꯖ ꯑꯁꯤ ꯂꯧꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗ 15% ꯇꯦꯔꯤꯐꯇ ꯌꯥꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯐꯤꯚꯝ ꯑꯃꯗ ꯁꯥꯏꯟ ꯇꯧꯊꯣꯛꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯅꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯌꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯤꯛꯇꯔ ꯑꯣꯔꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯃꯗꯨꯗꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯅꯠꯇ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯨꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯎꯔꯁꯨꯂꯥ ꯋꯥꯟ ꯗꯔ ꯂꯦꯟ ꯑꯁꯤꯕꯨ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯗꯃꯛꯇ ꯍꯤꯡꯁꯥꯏ ꯁꯥꯏꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯏꯌꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯎꯔꯁꯨꯂꯥ ꯋꯥꯟ ꯗꯔ ꯂꯦꯟ ꯑꯁꯤꯕꯨ ꯐꯝ ꯁꯤꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯟꯗꯛ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯌꯨꯒ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗꯒꯤꯗꯤ ꯃꯃꯥꯡꯗ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯨ.ꯀꯦ. ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯗꯨꯅ ꯐꯥꯎꯕ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫
ꯕꯤꯛꯇꯔ ꯑꯣꯔꯕꯟꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯌꯨꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯒꯤ ꯃꯃꯤꯡ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯈꯛ ꯑꯣꯏꯗ꯭ꯔꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐ꯭ꯔꯥꯡꯀꯣꯏꯁ ꯕꯥꯏꯔꯧꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯍꯥꯏꯅ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯏꯟꯇꯔꯦꯁ ꯑꯁꯤꯕꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯇ꯭ꯔꯦꯗ ꯗꯤꯜꯁꯤꯡ ꯊꯤꯔꯛꯅꯕꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ USA ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯎꯗꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯦ ꯏꯌꯨꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯐꯦꯂꯤꯌꯔꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯏꯌꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯃꯝꯕ ꯃꯇꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ USꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯅ ꯏꯌꯨꯒꯤ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯛꯁ ꯑꯃꯠꯇ ꯂꯧꯗꯅ ꯇꯦꯔꯤꯐ ꯑꯃꯠꯇ ꯊꯝꯗꯅ ꯐ꯭ꯔꯤꯗ ꯂꯥꯛꯍꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤꯅ US ꯆꯠꯄꯒꯤꯗꯃꯛꯇ ꯍꯥꯟꯅ 5% ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯇꯨꯅ 15%ꯗ ꯌꯧꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯒꯗꯧꯔꯤꯕ ꯑꯁꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯖꯔꯃꯅꯤꯒꯨꯝꯕ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯣꯇꯣꯃꯣꯕꯥꯏꯜꯁ ꯀꯥꯔꯅꯆꯤꯡꯕ ꯄꯨꯊꯣꯛꯄꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯂꯤꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯜ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯇ꯭ꯔꯝꯞ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯊꯝꯈꯤꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨ ꯇꯦꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 12ꯗ ꯇꯦꯟꯁꯤꯜꯂꯦ ꯍꯥꯏꯕ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯊꯝꯂꯛꯂꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯀꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯣ, ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ 50 ꯗꯦꯖꯀꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯊꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯂꯥꯛꯂꯝꯗꯥꯏꯒꯤ ꯃꯃꯥꯡꯗ ꯂꯥꯟ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯇꯦꯔꯤꯇꯣꯔꯤ ꯀ꯭ꯂꯦꯝ ꯇꯧꯍꯧꯅꯕ ꯑꯄꯔ ꯍꯦꯟꯗ ꯂꯩꯍꯧꯅꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯑꯁꯤ ꯀꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯁꯤꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯈꯤꯕ ꯄꯤꯁ ꯗꯤꯜ ꯑꯃꯒꯤꯗꯃꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯐꯝꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯆꯃꯝꯅꯕ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯍꯟꯈ꯭ꯔꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯗꯂꯥꯏꯟ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ UKꯗ USꯀꯤ ꯑꯣꯏꯕ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯊꯨꯡꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗ ꯄꯣꯂꯦꯟ ꯑꯃꯁꯨꯡ ꯂꯤꯊꯨꯌꯥꯅꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯐꯥꯎꯕ ꯋꯦꯕ ꯐꯪꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯇꯨꯅ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯆꯥꯏꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯕꯅꯤ꯫